Manipur ging namkai sinna rapasingda aikoi puna thengnami si haina Chief Minister Nongthomam Birena MLA singda appeal tawkhre Haidoktana lakliba constable lawkiba result sing lengak na tuma matamda lawtok lagani Police Department da hauji hauji lariba vacancy asi listen tare ka samri taramathoi ni hairi UNC ka tripartite talk toriba asida aron me izana mata yaude karigama wafama ma yana gadba leriba so miyam gi ayaba hana lawbani haina Chief Minister na phongdokre Ceasefire sanadaba Manipur da lariba innocent IM gi camp sing takthoknaba opposition gi MLA Joy Kisanna lengak singkre Suda lariba Kuki Mizo sin Lalop Singna designated camp ki wangmada lai paidana mihat mipun satari haina UCM na pen na phongdorokli Amasung yungau de leramba fare haidana Facebook ta nupi kharagi photo thagalabni ani police na fare nimit humni thakre Mayam Krumzari Adomni Miribasi Impact News ni ai takhilamam siam kanan housing pungza si phawbagi marba paw singmiam de pizari NSN IM gi demand oinaso Koki Homeland gi demand oisanu Manipur gi ngamkhaida singdar pasingda aikhoi punna thengnamina si haina Chief Minister Nongthomam Birena phongdokre Wafam singasi phamkiba Manipur Legislative Assembly gi mifamda House da khanakiba demand number 7 police gi matangda opposition MLA Kumoksan Joy Kishan na pukalakpa policy cut motion namagi pakum gi saruk ama oina Chief Minister na phongdokibani Kumuksam Joy Kishan na Manipur gi ngamkhaida singnariba innocent IM ge keder sing Manipur ge tongan ba mafam singda lariba asida laingakna takthokpa ngamdaba si laibak thibani haina policy cut motion thangalaki loinana makhoi singadubu takthoknaba lengaki kari thaurang lokhatpa yabagi haina home gi phamsu puriba Chief Minister gi pungning singsinki hairibu wafam singasigim pakumoina Chief Minister na hai Manipur gi ngamkhai kahendana thamba haibasi lengak asigisu lengdaba phirepni loinana house asinasu Manipur gi ngamkhai kaidana ba warep na khiu leirabani haiki Chief Minister na makatana manpower watlabasu singnung manung geographical factor oibagi khodong sadaba kaya mayuk narabasu Manipur manung dalariba innocent IM gi kem amadi keder sing takthokna ba honari Anoba lengak asina ngasi fawbada punna innocent IM gi keder kuntrahomdoi phagat pangamle makhatana ahema miyeng sangli hainasu phongdoki Khigi Manipur gi territorial integrity da threat lairiba si innocent IM da buna laktre aji keno si Kuki Homeland tan basu yawrai open way na haribako si gi lairiba pon mayam se khoi we have to fight jointly khoi punna fight dominaba ta bani thengnaraga su lai aduga recently ngarang na handasu khoi house na unanimously khoi resolve tore madudi high river state ki any boundary se NSN IM oigera Kuki gi oigera maitai gi oigera whoever what is haba matamda state sigi boundary gi machu na sokpa yaroi madudu soktana gi namta Constitution ki Article 3 da piriba madugi hakto daida Manipur gi Assembly ga yaba yaudana tawroyen haibiu semtopiu haidana koi resolution bholo ro thari doni madu daida akhoi gi difference opinion leite ngasi phamkiba Manipur Legislative Assembly mi phamda tonga demand manga gi apun besen pham lupa koti lising amaga sami tarani thoi lakh humdra ma thoi lising kumapan house na pass tawkhre Pass tawkraba demand singadugi manungda demand number 7 police ki oina lupa koti lising amaga chahum yankhai mapan lakh humdrani thoi lising taramathoi ni demand number kunmari vigilance department ki oina lupa koti ahum lakh muftrani thoi lising humpuni thoi ni demand number kuntramathoi fire protection and control ki oina lupa koti tarahum doi lakh marphumanga lising ni phumanga ni demand number kuntrani thoi ki oina jails and ki oina lupa koti taramapan lakh humpuma toi lising yankhai nipa loinana demand number kuntra humdoi home guards ki oina lupa koti taramanga lakh yankhai mapal lising yankhai humdoi ni demand sing asi house da khanana finance ki phamse puriba deputy chief minister Yumnam Joykumana mup tawkiba loinana opposition ki MLA ki Ranjit Yamthong Hauki case Joy Kisan ke Mega Sandramadi Muhammad Abdul Nasina policy cut motion sing Thangalaki loinana MLA Okram Henry amadi Okram Sudas Kumarna demand sing asigi matangda observation sing thamlaki
NSN की 6 years Manipur extend to the higher already leader of the house and high bigger. Ado Bataragadi Makoi flush out on about Sarkas and Kari initiative low gave. Karambazagada operation Chatak we begin later. Not like a Prazada of who see numbers that power any machine or Peter that I must attack only must to I can have a PBO. I informed those again. Indian Namada, there are only 13,642 policemen available. Adukyamna, I quite the shortest lady Putsida. Ordinary people's Punamakta security Pikala Agadi, Batalena Mamam, Kahudaba Singsigi, Imun Kingsida, Tambagi Chatnavisimati, Masi Puliski, Amasung security personnel Singsigi, Morel Sokpata Natana, Tunkoina, Masina Lana Saki Basino Home Department, Lana Prazano, Uni Haiba, a Wafam Dumakakani in House of Tamjingusi. ngasi parja singi pen da ba kholau kaya adegi singi area da development tawbu mayam ngamdri hariba mayam tawdri hariba mayam adegi development yawdri hariba mayam se masisu police ki part se si asobo role lay Police modernization scheme की मखादा forensic science अमदी Manipur bomb squad की मथौ ताब award pa equipment sing hapsilagani haina minister na fongdokre loinana Manipur की तोंगान मफम सिंगदा fire service station लेतबगी अवाब asi koknanaba center da खंगलगा मथौ ताब मफम सिंगदा fire service sing station sing sanana bahonaragani haina su chief minister na ngasi phamkiba assembly mi famda fongdokre Demand number 7 police amasung demand number 31 fire and protection and control gi matangda opposition gi MLA singna pukalakpa policy cut motion amadi observation singi pakum oina wafamasi chief minister na fongdoki bani Manipur da thokliba thodo wathok singa mari lenana achuma wild piba ngamna ba khwaida ki maru oiba forensic science department ta awara pa lediba singa sigi matangda MLA K Ranjit na chief minister gi puning singsin ki loinana MLA Zoekishan na bomb squad Kangbuna Tengari Kodong Sada Singi Matangda Pukatki MLA Yamthong Haukip Okram Henry Amasung Abdul Nasina Fire Service Station Sing Laitaba Mafam Kaya Asida Mieng Sangbinaba Chief Minister Giponing Sing Sinki Rape case ama Madu proof tongna bohona kananda DNA test rakali Madu ki DNA test to kita we have to send it to Calcutta or somewhere Madu puna maktu ekoi khanari harkanda yang jere ure harkanda koina police modernization ki scheme si da koi hapcharakanda madu fagat hananaba anoba equipment sing do koi acquire tongnaba do koi hona jage haidana masima thamjari rape case ama madu proof tongnaba hona kananda DNA test rakali madu ki DNA test to kita we have to send it to Calcutta or somewhere Ngasagi mifamda khanakiba demand number 7 police ki matangda nupi singda thokliba crime amasung mob justice ki matangda opposition ki ayam MLA singna policy court sing cut sing thangalaki policy cut motion singa dugi pakum piba oina se minister nupi singda thokliba crime singa si yengsina ba maha ki office da grievance sale ama hanglagani haina fongdoki Magna Makatana grievance sale asigi member ahum natraga mari oigani house member singado lawbagi interview loikre athuba matamda thabak haunana bahonaragani haiki amor the mob justice thokliba asi while tapthaba amadi police ki thijinbada asoiba laibana oigani aduba anoba lengak asina hiram masida hena miyeng thamdana yariba makai mob justice thokmandana bahonari Kodamoina lengak asina kana honabadagi lisingama samapam fitra tareta thoki ba mob justice amagi while sataba loikre thodok aduga mari lenana nupi tarama pan yauna miyoi kunipan conviction pi kri haina fongdoki bagalunena masida niyom sumna leijaba thongna puthokna tijenbada yauki ba police singbo chief minister na thagat basu fongdoki nakalamramda oja transfer tawbagi matangda mahiru singna irang hauki baduda FIR loads tauragani haibadu mahiru singi mathakta natte thodok aduda police khara asokpan yaub adu karamna thoki bano haibadu tijindaba yadaba maramna isam samba FIR ama loads tawbani masida mahiru singda FIR pali haina khalib adu aran bani haina ngasigi mifamadu gi khudong chaba laudana chief minister na sengdoki ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯒꯥꯏꯗꯣ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯌꯨꯝꯗꯨꯒꯤ ꯀꯔꯤ ꯃꯔꯥꯟꯅꯣꯕ ꯃꯤ ꯑꯃꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯦ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯀꯔꯤ ꯃꯔꯥꯟꯅꯣ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ ꯃꯥꯏ ꯃꯈꯨꯔꯥꯗ ꯃꯥꯏ ꯃꯌꯥꯝꯕꯗ ꯃꯥꯏ ꯃꯄꯥꯗ ꯇꯥꯏꯅꯗꯣꯏꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ ꯁꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯀꯜꯆꯔ ꯇꯧꯗꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯏꯁ ꯚꯦꯔꯤ ꯃꯁ ꯁꯦꯔꯤꯌꯁꯂꯤ ꯀꯟꯁꯔꯟ ꯖꯁꯇꯤꯁꯇ ꯗꯤꯂꯦ ꯇꯧꯔꯛꯄ investigation the justification fazana piraktaba
ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄꯤꯔꯛꯇꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯥꯁ ꯇ꯭ꯔꯦꯛ ꯀꯣꯔꯠꯁꯤ ꯌꯥꯔꯒꯗꯤ ꯍꯣꯏ ꯑꯍꯨꯝ ꯃꯔꯤꯒ ꯊꯝꯃꯒ ꯂꯩꯔꯛꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯡꯈꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯚꯣꯜꯚꯃꯦꯟꯠ ꯃꯦꯟ ꯄꯥꯋꯔ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ Manipur apunbagi oina punna police personnel listing kuntra chanipan taranipan sanction post oina leigadabagi manungda personnel listing kulumdoi chahum muftranipan khak tamak leiri hauji department asigi vacancy asi listing tarik samri taramathoi ni haina se minister ngasi pangthokiba assembly mi famda house ta thamkre constable lokibagi result haidok tan leriba asi atama matamda haidok lagani masi hek haidokpaga national highway protection force oina sijinanaba IRB battalion mari lobagi thabak paikhat lagani haiki Wafam Singh Asisu, demand number 7, police ki matangda, opposition MLA Singna, Pokalapa policy cut motion, Gipakomoina, se minister na Fongdo Kibani, Loinana, Home Guard personnel Singna Talib demand Singasi, Matiksai, Makoina Talib demandadu, Punna, Pidrabasu, Karamakai, Pinabaginamakta, Wari Sana Bahot Nari Haina, se minister na Fongdo Ki. Supreme Court ki matung ina Home Guard personnel Singh Asisu, police personnel Amana, Pangliba Tolop Kumna, Pigadabani Haidabasu, state ki resource later Bamaramna, Makoina Talib demandadu, Punna Piba Ngamloidabana, Karamakai Piba, Ngamnana Bahonabani Haiki. Mahangna Makatana, police ki transfer Tauba Matamda, Tiangari Bakodong Sadaba Singasi, Koknanaba, Anova transfer policy ama, Semnana Bahonagani Haini, Masida, House ki members Singh Namateng Pambu Haiki. Manipur flag post, Sijin Nabamadi, Security Lowry Busing Asi, Yang Silagani, Lonana Chief Secretary Nasir Lauduna, Intelligence Bureau Gi Kangbu, Yauraga, Karama Mioi Singda, Security Piba, Yabagi Haibadu, Yang Sinduna, Threat Later Mioi Singdagi, Security Loktok Lagani Haina, Minister na House da Tazaba Piki. Ada Ikogi state Kisi Hana, Koi Moi Silising Ohungu, Piramber, Lerman, Manga, Neosi Piris. You see Manga, no Karibu Doino. Moyagi demandu genuine with the habitation of the Roy. I quite from the Pigadori. Madugi readiness oidana Madugi resource sulitana ko mo opinion haibadu ngamdaba ai DG gi level da additional chief secretary gi level da Home Guard ki level bisin naw sing to wari sarga kadai bau da ko maximum kadai bau da pi age no yong thani ngang no mo hujik lai role sing manga da ki khara henkalaga tawroga su adu loina adagi hariba 22 mukte koi pi bangam gi condition se leite adu bu khanna bhaya ba kadai bau da koi People have a Kanaba Lage, a Kosukan the Canary, hide and a high body lay, I want to personally. Basically, my representative America or Kanda. Tangai for the Napi state financial condition. I do Tangai for the Moida to the other Potokai powder, the Wayage, what is Hana Toku, Hidena, even the Carle, the issue again, not my name. I give mission that my United Naga Council UNC ga tripartite talk to asida aron agenda amata yaude UNC ga karigumba wafam ama yanagada balebasu Manipur miyam gi ayaba hana logani haina chief minister na fongdokre Anobu district tare sem ki baduga UNC ga tripartite talk to asiga kari mari ne bagi haibagi matangda ngasi house da opposition gi MLA khumuksam joy kishan na thamlaki ba wafam ama gi pakom oina home gi phamsu puri ba chief minister na hai lengak asi miyam gi damak leibani maramaduna miyam ne yadaba thabak amata leibak asina tauroi UNC na lengak asina tauroi UNC na demand khar taliba asi wari sanaraga yanaba ama purakna bahona bani karigumba hiram amada yanaba natraga yanada bhaibasi lengak lebak miyamgi ayabagi matung ingani haina fongdoki nakalamoronda Manipur gi suspension of operations su da leriba laluluf singi miu singna tauningbata tauriba asigi matangda opposition gi MLA ki ranjitna policy cut motion pukatuna ngasi phamki ba assembly mi phamada house ki puning singsin ki Wafamasi Pakomani Minister na hai Suda Leriba Lup Singi Watok asi Matam Quinadagi Mamang dagi Lerek Labani Adubo Anobolengak asina akan mamiyang sang bahawgre Hauzik Fabada Ground Rule Tugai Bakeda Yankanitoy Fagat Lunana Suda Leriba Singa Wari Sanaba Hanagi Intelligence Bureau gi Director na Anoba Interlocutor Oina KNA Amasung UPF Hariba Lalup asiga latliba Agas kitang mapan tara adwaida amuhana Wari Sanaragani haina Se Minister House the Tamki ngasi si iba kang si masi chawrak tri ngai du de da marum moi ngai du de da khoina care to hu da bani chai re kang ngam ko pai yam ai khoi da masi gi posit thoi su thu gai ba kang bu khoina fari se honorable members in appreciate to bigani 52 numbers 52 cadres kene gi tarani thoi UPF kene bi mi kun gutoru along with ammunition and arms interlocutor ma
wari sana within the time frame sahi amada natraga ni yam sangna chatha loroi praja ware singi praja singmi ki praja sing or tampa ki praja Manipur praja ware because of this ceasefire and a suspension of operation UNC na demand ama tawi state government na yaroi hai adugi maramda wari sana praja na yadu poto to government na yaru yaroi adu madugi huji moi wari sana raga unarga wangang na buduni government ki policy lanai home minister biren gi natraga तो हम बस आवाज़ प्रॉपर्टी नते से लोड पर यारों इधर बपोनी हम ट्रांसपेरेंटली टाउनी याना कदर बपोसु करीनो है बदुसु प्रजा के या यारों के याना नहीं याना रो इधर बपोसु करीनो ने प्रजा ने याद बपोतो तुम यारों मणिपुर लेजिस्लेटिव असेंबली की ngasi सेशन दा MLA के रंजितना लो न तानरी बसिंगना ऑर्डर पाई लेरे लो इन ऑर्डर ngak kadaba lengakna लो दंग पाई लेरे हाइब वाफम थमखरे MLA Zoekisan ceasefire sana daba state asida lairib innocent IM sing takthoknaba initiative lokot para haina lengak taksin khre Deputy State Minister Finance in Charge Waizo Kumana home ga mari lena house ta khanaba masung pass tawnaba thangalaki bulupa koti lisingamaga samri tarani thoi lakh mudra ma thoi lisingudra mapan gi apun senfam oiraga da demand manga pukhalaki bagi khananabada wafam sing asi thamkibani Pukhalaki ba demand singa dugi mayukta opposition ki MLA ke Ranjit Yamthong Hau ke case Zoekisan MLA Abdul Nasi amasung ke Mega Sundrana policy cut ki motion thangat ki demand singa du policy cut thangal aduna MLA sing the law laitre home department na misam gi punsi ngak ngamdre NSN IM tak thopa ngamdaba UNC ga tripartite talk ta transparency laitaba police station sing the police personnel sing batik san laitaba ki wafam sing pukhat ki Vigilance amasung fire protection dasu MLA singna vigilance mathau tawdaba department asi muthatpana fare fire service ki matik saba khulai leitaba mafam kharada fire station leitaba ki wafam su house da pukhat ki home guard sing da piri ba senfam asi pikmali hiram khoding da sizinari ba miyo sing asi ki thagi senfam asi hangat lu haiba wafam sing su MLA singna thamki Manipur ki praja gi tangdu leitana ngamandriba मिचम प्रजा मैम की पुंसी हालिबा लंबी दे तौजरीबा गाड़ी चेंजरबा मैम अमा सीख्रबा MLA फौबा हाटख्रबा ऑफिस की थबक तौग्रिबा ड्यूटी मैम हालिबसे मसीगी असुगुल NSN IM से स्टेट सिटी फ्लश आउट तौनबा डिटरमिनेशन नमा लौरगा सरकार से थबक पाइखते सिने थमजरीसे मखोन कानिंग बसे लुंगुप उपगा फारगा ngसाई हाट पंगंबा सिगुम मयाम अम लेरिबसे मसीसु अखोगी लाइफ अखोई किहनबा पोहनबा शांति लेहनदबा पुनमक मयाम सिंगसी मसी होम सिगी अचौब रोल लै हैबसे अखोई पुनमक नेदि खंगे अदु मसी यौद्रिबसे करिगिनो मणिपुर दा टोटल सैंक्शन स्ट्रेंथ से 34355 ति लै अदुगा मदिगी पोस्टेड स्ट्रेंथ सिना 25855 नि सर 90% of the area से geographical area से सीजना कोई पुलिस की administration से योंगम द्रमने Suspension of operations su da lariba koki mizo sin laluluf singna designated camp ki wangmada khulai paiduna mifa mipun amasung mihat sathari mihan mipun ki thodok thoklaba matamda da action logani haina lengakna lauk thokpana yaroi lambu helabadi su sanadri haina lauk thoktuna logi oib akan maserak pigadabani haina United Committee Manipur UCM gi president Elamam Johnson na fongdokre Akomlop kanglai fak na sunna Manipur Press Club ta pangthokiba Integrity Protection Day thoramda Johnson na fongdokibada English ngani nipanda Manipur lengaka warol kayagi makhada yanase inaduna lakiba sudalariba lauluf kayana ngasidi kanglop ki oiba irang thoknanaba yaba thokanba yaba thodo wathok kayada fongna chenari Designated camp ki wangmada khulai paidina misam singda akia khang pokganba si lepna balengak na camp singasi national highway dagi labna control tawraga thamgadabani haike masida natana security personnel singna so sudalariba lauluf sing Sungoi oina sizinaduna atopa laluluf singda lan satharagadi communal oibagi asoba masak oigani haike communal reform sagatpa lup khodimakki mathakta government sabsaba excel lahot aningi haina mangna fongdoki ngasi pangthokiba integrity protection day ase lisngani amagi jun tang taramari de NSN IM amadi India government anigi ceasefire agreement ta yawba without territorial limit haiba wahi thodok wahi laukthokkiba numit Lisngani amagi July tang kuntarepo ningsingbo oina pangthokibani wahi asina maram oiraga Manipur gi apunba saktam kaibi yaroi haina miyamna haukiba ihauda miyoi taranipan thawaina pontha pikibani ngasigi thoramaduda imalup kaya yauna civil society organization kaya ge thau puba singsu sar yake
सीधी मिशन आते हैं तो गिरोह से मिशन सीखने मैं गिरोह से मिशन सीखने अगर सीधी वहाँ से आते हैं तो ना only मसीदी मतीन लेबर टाइम में लोग क्या करते हैं सरकार मसीदी responsibility लोगों को पढ़ना अपना लोगों को नहीं है बात एक ही में यार नहीं ना पे जो होता है हेडलाइन है वो कुछ कथा करो ना कुछ कथा करो ना तो कोई मतता वो तो गिरोह क्रांति में तो इधर general principles of criminology बात चल रहा था वो कुछ जेल का बना अब वो किधर कथा करता हूँ मैं Normal State Level Parents Convention for Persons with Disabilities Pangtholagani Haina, IHT Foundation Topa, Serial Kangalakli. Manipur Press Club Laliba July Kuntada Pangtokadriba Toramasida, Disabled Singi, Parents Sing Soi Swedana, Saru Yavina Basu Paujelakli. You now the Leramba, Fari Hina Capson Piraga, Facebook, the Nupi Karagi photo, Tagaluba, Mui Ani, Police the Farabatunangasi Quarter Putokre. Farab mi ani adudi sarang pat mamang lekai dagi marang them dorindro masagi sahi kuntaruk apop em babu masa masung oinam awang lekai dagi sorokhaibam opal masagi sahi kuntramatoi apop estombani police ta ki phuba pawam gi matungina photo adu dorindro na tha se ke kunmarida Facebook ta laimram da hida ngauram badagi police na fari haina caption iduna thagat kibani hairi Thagali ba photo aduna nupi oibi singi yumbal kaibal da ikai konna bamangal le haiduna Imphal West Cyber Crime Unit ta Thas ke kunmarida wakat laki bani wakat adugi hek nongan baga thas ke kunmanga dasu sorokhaibam opalasu chap manaba photo adu thagalak padagi anirak subu oina cyber crime unit ta wakat ki hairi wakat animak Imphal West Cyber Crime Unit na tijilaba matungda maralgi matung inna mi animak police na ngarang masa masagi mayumdagi fagat ki bani Photo adu yaureba nupi sing adugi imu manungi miyoi singna phongdorakpada Facebook ta thagaliba photo adu sahi ahungi mamangda mamanabi singa loinana laimramda picnic salubada namkiba photo ni hairi isam samna namkiba photo aduda matau karamna hairiba miyoi sing asigi khut ta yaukibaduna Facebook ta aranma caption isinduna thagatkibano haibadi khangmangamdri Police na farba mi ani adu ngasi serap kota photolaba matung namit homnigi police custody da remand pikre case asigi aroiba trial thas ke kumapanda amuhana court ta satharagani hairi District Police Commando Imphal West na Sengmai Bazar da akanaba pawma phangwadagi thibhumagi thabak sathabada KCP Noyon Group ki miyo ani fari hairi farab miyo sing adudi Moirang Khunau Khongnang Makhongdagi Ningthauzam Sarasandra Sahi Kuntra Taruk Apop M Samu Amadi Kwakta Sevla Wat number 2 dagi Muhammad Imran Khan alias Ithamba Chahi Kuntarit Apop Muhammad Habibur Rahman ni makhoigi mathakta Sengmai Police Station na case ama register tawduna thibhumagi thabak chathari hairi Lamdamasi longmi sing kanaba masung mitop na laingakta phida pidanaba sathariba assembly famda law semnaba bill pass taw haiduna ngasi so school lamasung college ki mahiru singna khongjang sangsin khre hariba khongjang ngasi ki sark amoina KSA gi thaumi sing yangna sangak pham gi akoibada leiba school kaya gi mahiru sing amasung Imphal college ki masing yamlaba mahiru singna assembly tamna sangsinna ba honabada police kamungna khre sangak pham mai kai gi oina Mahiroi singna police ki athing bathugaiduna singbairang police outpost phawduna wakat khongsan ama assembly tamna chatna bahona ki mafam masida police na thatpadagi wari sandarba matungda mahiroi singa do halanki Imphal college ki mahiroi singna so yelongmi kalo mitopna bot lepa yaroi haiba kholau lauduna assembly tamna khongsat chatna bahona ki adubu police ki kamuna college asigi get lon sinduna salanki de pungkhai amaro mukna ba matungda police na mahiroi singi irang adu laksin ki Lions Club na lupa lak ahum, Rotary Club na lupa lak ama loinana, lisunitara mari Betski, MCS, MPS, MFS, Junior MCS officers sing na lupa lak ama, Chief Minister Relief Fanta hap na ba makoy gi mihut sing hutangda isawn awabatara ba sing da tengbang na ba Chief Minister N Birenda pirakre amasung tengbang asigi damakta Chief Minister na su thagar ba phongdokre haina Chief Minister Secretary na thadorpa chairman khangalakle Manipur na British ki makutagi ningkha tamki manumit August taramari asi mipum khudimangna ningsingduna Manipur haiba leba asi matamamada maromdam lepsaba ngamba nationama oirami haiba hagol leba miyo singda nahunana khangan si haina Coalition for Indigenous Rights Campaign Students Front sirkan gi maikai dagi phongdorkle
Kwakaithi da leiba apun ma ireipak Mahiru Singh Sinpanglo AIMS की ऑफिस पाउंग मुनबमदा AIMS अमसुंग डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देशम अनिना पुल्लगा सेम की बलोब सिरका की कन्वेना मोरांगथेम अंगमबना फोंगदोरपदा इंग कुमजाली सिंह मचामा निफुतर की अगस्त 13 ब्रिटिश की लोयलम लैंगाक्ता की मणिपुर निंग तम फंगीबनी नमित असिदा मतम अदुगी मणिपुर की महाराज बुद्धचंद्रना कांगलादा पाखंग तोंगबा पाफल हाइना हुमना पाइहेंदुना निंखा तंबगी हराव तयाम फोंगदोकी नमित असिबो निंगसिंगबो ओइना सिरकागी थाउमी सिंगना अगस्त की तांग 13 असिबो मणिपुर की इंडिपेंडेंस डे नि हाइना हौकिबा सहीदगी पालन तौदना लाकली लमदमसगी इरेसा सिंगनसो अगस्त की तांग 13 असिबो मणिपुर की इंडिपेंडेंस डे की हाइना पालन तौबदा सर यामिनसी हाइना मियाम की सपोर्ट निरकली 11 अगस्त 1947 दा मणिपुर के महाराज बोटेचंद्र अमदी गवर्नर जनरल ऑफ इंडिया अनी की मरक्ता साइन तौनखिबा इंस्ट्रूमेंट ऑफ एसेशन हायरगा खंगनबा एकोगी मतमदुगे मणिपुर अमदी इंडिया अनी की मरक्ता डिफेंस कम्युनिकेशन अमदी एक्सटर्नल अफेयर्स असि इंडिया न फायरगा लेमौरिबा खुदिंगमक्सी मसाना मसागी लैंगाक्सी होम रूल चलाइजबा दुगुंबा लैंगा अमा लैगदबनी हायदन मतमदुदे यानची अमा लैखिबदु इंडिया नसु इकाई खुमनबु उटकदबनी अमदी मर्जर एग्रीमेंट तौद्रिंगी ममांग लेरंबा की पॉलिटिकल स्टेटस प्री मर्जर पॉलिटिकल स्टेटस अदुदा सुंसोइसोदन हंजनगदबनी हायबा डिमांड असी मणिपुर मयामना पुन्ना तौमिनबगी तंगाई फदब तंजा दो लाकले खंजबोलोना हायरिबा थौरम असी मणिपुर की पाकसिना मफम खुदिमदा पाक्तुकसगदबनी भारतीय इंफ्रा प्राइवेट लिमिटेड की सिविल इंजीनियर अनिंगरांग नेशनल हाईवे नंबर 53 की थबक यंगसिनबा सत्पदा सखंगदबसिंगना ममाई खुमजिनबा मियोय अहुमरिना लंबीदा रेंसम की दमक किडनैप तौखरे किडनैप तौखरबा इंजीनियर अनी अदुदी ब्रोजेसो मंडल अमदी प्रेमानंदो महातोनी थौदोक अदु ngarang BIPL की इंजीनियर अनी असिदा मखोई उचा थोलदा लेब कैम्प तगी बोलेरो कैम्प रजिस्ट्रेशन नंबर AS11AC6004 तोंगदुना बाराक माइकेरोमदा थबक यंगसिनबा सत्पदा जिरिबाम पुलिस स्टेशन दगी किलोमीटर 13 लोम सलग लेब ऑल काइफुंदाइदा थोखिबनी थोदोदुगी मतंग द जिरिबाम पुलिस स्टेशन FIR अमसु लखटकरी हाइरे हौज मतंग स्वाइदा ब्रेक मतंग लौजगे मणिपुर मदि मालिंग तोंगान तोंगान इ पाउ सिंगलुन लेखोय ब्रेक तगेम थुन हजरके इंपैक्ट न्यूज पो मेंग ताद लेबियो ब्रेक मतंग दा तरान मुक्सरी हौज मखादा पाउदा काउंसिल ऑफ हायर सेकेंडरी एजुकेशन मणिपुर की मखादा क्लास 11 अमसुंग 12 तमलिबा महिरु सिंह की ऑनलाइन एनरोलमेंट अमसुंग रजिस्ट्रेशन मेकानिज्म की मतंगदा नमित मंगानी सुपना सथगदब ट्रेनिंग प्रोग्राम ngasiदगी हौख्रे एकेडमी एडमिनिस्ट्रेशन दा चाउन अहोम अमा पीरगदोरिबा मेकानिज्म असिना ममांगदा मैनुअल वर्क दा असोइबा यावबसिंग अदुदगी कोकननबा कोगनबा ngamatanatana impersonation दगी चाउन कनबा ngamlagani मेकानिज्म असिदा नतना महिरु सिंह मार्क शीट सर्टिफिकेट अमसुंग एमिट कार्ड सिंग ऑनलाइन वेरिफिकेशन तौबा यानबा अमसुंग महिरु सिंह फीस असि ऑनलाइन बैंक ट्रांसैक्शन अथुमा मतमदा शननबा पांडम थमली हाइना काउंसिल की चेयरमैन लमाबम महेंद्रना फोंगदोखरे बहुपराद लेबा काउंसिल की लोइसंग पांगथोप पांगमिसुनबा चेयरमैन एल महेंद्रना महिरु सिंह एनरोलमेंट अमसुंग रजिस्ट्रेशन सिंग ऑनलाइन सबमिशन तौबगी मेकानिज्म असि ममांग सही 13 तगी सनरखे मेकानिज्म असि मपुंग फानबा अनौब फीस कया हापसिंदुना काउंसिल की मखादा डिस्ट्रिक्ट खुदिमक्त लेरिबा स्कूल सिंग ओजा सिंगदा मेकानिज्म असि कानब अमसुंग करमना सिजनगदगे हाइबगी मतंगदा NIC गा तानरगा ट्रेनिंग असि चटबने मेकानिज्म सिंग असिना काउंसिल नियम सुमना थबक थरम तौबदा अचौबा मतिंग ओइबा ngamlagani हाइनसु माकना मखादाना फोंगदोखि काउंसिल की लेबिरिबा मैमदगी कोई मेंबर नंबर काउंसिल मेंबर इस यूनिवर्सिटी यावरे MIT यावरे अदगी एजुकेशन डायरेक्टरेट यावरे लेबिबा मैम सिंसिगी कंसेंसस ओइबा मना मसी इंस्टॉल तौरे हारगा नसाइगी साइ सिक्सिदा थिंगरिबा अवाबसे ऑनलाइन वेरिफिकेशन से अमु कोन बंगबनी हाबगी वखंदा याम कंसेंसस ओइबा अप्रोच मनी मसी अनोबा रिनोवेशन नतनी काउंसिल दा इकोन पुथोक्सरी बसी अखोई फी थीबा अममा रसीदा लागा थीबा अदगी अंगांग सिंगदा नत्रगा पेरेंट्स सिंगदा इनकन्वीनियंस मैम अमा थिंगना इबा पोसिमसु अखोइना ऑनलाइन दा फी से दुम बेंग अमा की थ्रू दा दुम थीबा यानी हाइजरी हाइबा पोसि हंदा दुम पुथोक्सरा बने अमरोम द काउंसिल की मखादा सलिब सेशन 13 सेशन असिगी ओइना क्लास 11 दा मिंग सनिंगबा
mahiroi sing eligibility certificate ki application form loba masung pisin bagi matam matang thagi ta August 13 fawa sangdokle numit sangdolabasu fee gi mamal amasung fine sing di hanadagi ahongba leiti haina council na thadorpa serlamana khangalakle hauki ba sahi kayadagi lamdam asigi nupi angang singda chathariba mute minei amasung mihat mipun asigi matangda tongan tongan baluf taramapan sinduna nomagi oiba khanane bagi bifamama pangthokre Palace compound leiba lamyan masangli na pangthoki ba mifamaduda Center for Women Development kaisam thongi president ningthaujam jiban malana haikibada lamdam asida paring naina nupi angang kaya halakliba masung otpi naibidi ase thingnabagi pandamda miyawgi mifamasi pangthokpani adubo awareness toina pangthokpamadi serak piba khaktana nupi angang na sathaba minai leihandaba ngamloi mipung khudimaki akuba wakhalol hongdokpa mathau tai adubo Manipur lenga nupi khaktagi oiba fast track court lingba masung health line hangdoklibasi apapa khongthangni masi leirabanina nupi angang na sathariba minai matangda sathaba kesing thuna paikhatpa ngamlagani amoromda haujik sathariba budget mifamda nupi angangi budget ningthina kaithok piduna nupi angang singbo awama thakta lehenna ba honabi hainasu Manipur lenga ki pungning singsinki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ punishment piba plus awareness piba plus socialization gi process ta angang grassroots level dagi family level dagi phajana makoi singse thaksi khasi bebhar sina singba mayam se angang ong dagi dum tambi hi ba family da aduna si ya de social value singse phajana takpi tambi ba sina singba mayam se tawraga di punna chatpada khajik tang bhawdi akhoi handharakatra haibisigi asane hun tawjari se Khunai asigi tongi apaba period amada purakadoriba mahiroi kaya lalonpot onthorapamadi mai sang singda asoba senda lambi oina urakpasi laibok thivani haina KCPMC pro gi chairman singkhaina thadorapa cheulamana hairi mai sang sing asida quota system sanaba yaroi system asina mairu single lamsat sogon badanatana senja thumja gi maru hulanaba asoba maram amasu oi haina aina thingarbulu asina fongdorakli Hada wanggoidagi masa wai sangdabi nupi ama dengu na nabadagi laikhidaba adu miyamna mipaidana ba wanggo isam constituency ki manung sana leiba imnam huidrom thiam lai sangkong community hall amadi samaro kaithialda kangna sandop laina singi matangda awareness program sing pangthokre loinana imnam huidrom thiam lai sangkong dadi isingi sau hanthaki badagi free mobile flood medical relief camp su pangthokre ngasigi awareness program adu wangwa isam constituency ki MLA Olukoi health assistant director Dr. Khoirom Sasikuma malaria department ki expert sing amasung health directorate ki expert sing saru ya ki thorom aduda Dr. Khoirom Sasikuma na haikibada isingi saud yamna nagan balaina ase skin disease ni masibu matam sana yenghaudrabadi tungda kidney fawa solakpa yabagi akibasu lai haiki hauji hauji lamdam asida dengue Japanese encephalitis na singba kangdagi sadok laina kaya so thorakli karigumba laina sing asidagi symptoms sing laklabadi thinthaba tawdana doctor tanagadabani MLA Olukhoina fongdokibada handak assembly constituency asidagi mapureba ngapigani Mirola vinupi ama dengue na naraga laikhidaba asi laibak thibani tungda asiguma thodok asi thoraktanaba miyamne awareness program asi yaubiraga niyom singadu inbinabasu mahakna appeal tawki Medical department malaria department staff singda hajaruba matamda fogging kappa yaba yadaba asine singba tonganba criteria mayam leibanina aina maduda comment pibadi ngamjakhide chamuro hairiba mafam sidagi yamna laptana Laiba Kudong Tiban Nangiba, among Chidaki surrounding Saisida, Lokot Payaba preventive measures singado, Lokot and never get among the Praja Singda, Koi Madugi, awareness, Pin and never get among the Laksabani, Masiki section Torang share, Lokot Pinever get among the Megay Ken, the Sigi MLA Moena, and the Mianda, Appeal Tozabani. Regional Institute of Medical Sciences RIMS na thadorapa chirlamagi matung ina cardiology ki OPD yum section namit ke nungtilpung anidagi mari phawba hanglamba adudagi miyam gi khodong shana ba khanduna ningthokaba namit ke nungtilpung anidagi mari phawba su cardiology ki OPD hanglakani haina chirlama da khangalakli hairibasi laaliba July 13 namit tagi chanaba hawani su hairi Lanai yoiba mahiloisang kharana sahigi fee lobada computer tamnanabagi fees lawsilaga computer ledamdaba mahisang thengnare haina All India Student Federation AISF ki state secretary case Rameswar na fongdorakli pawmi singa BT lambida laiba BT rota laiba mahirolop asigi office ta unaba amada Rameswar na Imphal West amasung East ki Lanai miyoi singna
चलाइब स्कूल तरातरे लोमदा AISF की इंस्पेक्शन टीम ना चेक तौकी चेक तौब अदुदा मही संघ तरादी कंप्यूटर तमनबगी फी लौरगा कंप्यूटर फावल लेरमदे तरेट अमना महिरुई सिंगा मसिंग सानदना कंप्यूटर थम्बगी मथक्ता मतमग सुनद्रबा अरिबा कंप्यूटर ngakta thamnamki सिलेबस यावरबा सब्जेक्ट की फी लौरगा सब्जेक्ट अदुगी खुजु खुलाई लैतना लौबा असि महिरुई लुप असिना यामना लुमना लौई हाइनसु फोंगदोकी गवर्नमेंट स्कूल्स अखोई हाई स्कूल अदुगा हायर सेकेंडरी दा अखोई पिदगिबा कंप्यूटर सिंग से अखोई मथौ तौदना लैबा अमदी स्मार्ट बोर्ड हौजिक हायर सेकेंडरी सिंग दा पिदगिबा अखोई स्मार्ट बोर्ड से अखोई मथौ अथु मतम तौहनबियु ना ऑल द स्टूडेंट फेडरेशन माइकैदगी थमजगे अखोई प्राइवेट हायर सेकेंडरी सिंग से सी अखोई टॉपर लैबगी अखोई सिगी चनबी से अखोई खुदक लेपियु टॉपर सिंग जिदा अखोई मोई सिंग कंसेशन पीनब होटनब कांदा अखोई नन टॉपर अदगी अखोई लाइरबा मैरोई सिंग दा अदुकी मतिक अखोई अकन चैथें पीबा सिजिना मरम ओरकान सिजिमा खुदक लेपियु ना दमाय एसएफ की माइकैदी थमजगे लोकटाक मल्टी मिलियन स्काम की वाथोक CBI सिनगदबनी हाइना सोशलिस्ट स्टूडेंट यूनियन ऑफ मणिपुर SSUM ना मियाम ग लोनेन लेंगाकता तक्सिन लाकली अनब लेंगाक असिना मियाम इहुल खंगना स्काम की वाथोक असि CBI दा सिनबगी वारेप लौरपबो यूनियन असि की माइकैदगी चीफ मिनिस्टर बु थागतपसु फोंगदोरकली हाइना सेक्रेटरी पब्लिसिटी न थादोरपा शेलमन खंगलकले अमरम सोशलिस्ट स्टूडेंट यूनियन ऑफ मणिपुर SSUM की अखोई की मही तंफम संघ लूना नाना थमसी हाइबा कैंपेन की मनुंग सनंगसी कोंगबा दोबी लंपाक लेबा लाइस्ट्रम मनी मेमोरियल इंग्लिश एकेडमी दा महिरु सिंगना लमतु सेंख्रे ngasi के कैंपेन अदुदा सरु याकिबा SSUM की इंफॉर्मेशन एंड पब्लिसिटी सेक्रेटरी नावरेम तनुरंजन ना मही तंफम संघ लूना नाना थम्बदा नतना तुंगी यूमिरियल ओइगदोरिबा महिरु सिंग अमक वाखल सेंदनबगी पांडमदा कैंपेन असि सैयसि अंगनब सरुक्तगी सथदुना लाखिबनी मखा तानसु स्कूल कयादा कैंपेन असि सथगीगनी हाइनसु महाकना फोंगदोखी सोशलिस्ट यूनियन ऑफ मणिपुर हदक चाही असिदगी हौना अखोगी मही तंबम संग लूना थमनसी हाइबा थीम असिगी मखा चना लंदमसिदा लैरिबा लेंगाकी अमदी प्राइवेट इंस्टीट्यूशन कयादा लूना थमनब स्टूडेंट सर्विस कैंप पाक सन चथब हौरगनी मसिदैदा मरी लैनब सिंगना अमदी ओजा सिंगना कोऑपरेशन पीबीनब हाइजरी मणिपुर लेजिस्लेटिव असेंबली की सेंबा लिंग तरातरे तरानीपान की दमक फाइनेंशियल कमिटी अहम सेमले असेंबली सेक्रेटरी के सेरोम की मतुंगिना केस बीरेन येंकोम सुरसंद्रा दीदी थाइसी सामेल जेंदाई कामई केस जोय किशन मोहम्मद अब्दुल नसीर औक्रम हेनरीना पब्लिक अकाउंट्स की कमिटी दा AK मीराबाई मोहम्मद फजल रहीम ओ सुखोई एन इंद्रजीत आसफउद्दीन एल रामेश्वरमदी सूरज कुमार ओक्रमना स्टेमेट्स की कमिटी दा अमसुंग के मेघचंद्रा पाउनम ब्रोजेन कार की इमो सापम रंजन थोक्सोम सैद्रबता आफ्रेड कांगम आथुर अमसुंग हाइखाम दिंगोना पब्लिक अंडरटेकिंग्स की कमिटी दा मेंबर ओरगनी सोहाइरी इंडिपेंडेंस डे थौरम गमैलेना लौखलप थौरांग की सरुक सुसामु डिस्ट्रिक्ट के खुगा तांपाक एरिया दा पुलिस नतीबोम की थबक सथग्रे एडिशनल SPL खोंसाइन लुसिंग टीम अमना ngasi ayuk pung maridagi taruk fawa sathkiba search operation aduda mioi sahum lombo verification tauki saktak se ningthina puthopa ngamdaba mioi tara tarupu makha taba verification taunabagi damakta Susambu police station da pukhatkhre मणिपुर लैरिबा लनाई ओइना लिंखटपा अनालयंग संग अमसुंग महिलोय संग सिंगदा लौरिबा ममल सिंग असि अथबा मतमदा हंथबिनबा लोन थिंख्रबा माओइस्ट कम्युनिस्ट पार्टी मणिपुरना खंगलकले लुबसगे स्टैंडिंग कमिटी की कोऑर्डिनेटर खोंगयांग मंगांगना थादोरपा सिरलमदा अनालयंग संग सिंग अमसुंग महिलोय संग सिंगबु सेंदोंग तानफम ओंथोकलगदी अनालयंग संग अमसुंग महिलोय संग अमदा थमफम थोकपा इकाइखोनबा अदु मखा ताना थमलरोय हाइनसु फोंगदोरकले लौमी सिंगी ओइबा प्लांट प्रोटेक्शन बायो पेस्टिसाइड टेक्निक ओइना खरीफ सेशन हाइबा टॉपिक ता ngarang जुलाई 23 तगी सथरकपा ट्रेनिंग प्रोग्राम ngasi लोइसिनख्रे कांगपोपी ब्लॉक की हाइजांग द पांगथोकिबा ट्रेनिंग प्रोग्राम अदु एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी ATMA सेनापति डिस्ट्रिक्ट न सिंदना पांगथोकिबनी थरमद लौमी कुनमरी रोम रिसोर्स पर्सन ओइना सर याखिबा सिंगना केमिकल फर्टिलाइजर अमसुंग पेस्टिसाइड सिंगी महुता बायो पेस्टिसाइड फर्टिलाइजर ओइना सिजननबा पाउता कयासु ताकपी तंबी की हाइरी
Lining Hall Nauria Fulogi Chamakumapan Subamapok Kumoning Sing Tauramga Mari Lenana State level gi oiba class 5 takin 8 forward the tamliba Mahirui Sing oiba Layo Kraba Nauria Fulobu Saitadun Iba Siding Saidanaba Tauramama Laliba Agastara Matu the Pangtolagani Haina Lining Hall Trustna Sirulama the Kangalakli Masida Saru Yaninga Mahirui Sing and Mid Asiki Pumapan Makai report Taunaba Kangalakli Luinana Laliba Agastara Marida so Lining Hall na Iramba Larik Sing Yumpam oiba 7 Ama Pangtolagani Masida Laibak Miam Saru Yabina Basu Look Amatana Numinasida Ban block in a single suta with an about trust ki Maikedi appeal Taurkli. Ising is Sauna, Awatara but Hawal district Tenta Haibunga Sung Lay Sang Tem Kong Manungda, Sana Tanaba Polam Kaya Yentokre. All Manipur LPG Distributor Association Giming Makada, Hawal District Labor Gas Agency Kayana, Tenta Haibungamadi, Lay Sang Tem Kong da, Sana Polam Singasi and Tokibane, Amaramda. Thawal College ke teaching amas nan teaching staff sing nasu Thawal lai sang tem khong manungi isaung awaban nanglaba miyam dasu sana thanaba polam kaya yenthokre Ngasin ungtil pungani mukharum taba dwai de ziri dagi lakpa oil tank amana nungba gi army sec post manakta lambi da satulay ramba nupa ama thoma dagi khudak talay khidre atoba nupa ama sokle gari adun thomlaba matungda thawduna sen ki rempang khungi mayada miyamna tanaduna gari du fare laikhidraba mi adu maijau lungpau kamai kawi apokpa gaijung lung laifamna oklong dagine Masagi Saini Pumangarum Sure, oil tanker the registration number MN019786 ne driver ki Mingna Santos Gerawal Kawi driver si Miam na Fuduna Sok Tuna Laire Asia Ngapigani Mahamadu Lokatuna Laire customary logi matungina Yanaba productive Hauba Lokaluishu Hairi Asibak Sang the Lokut Lady Hairi Housing Sanabagi Pau Mari Suba Indian Super League Saliba Sayasik October Amadagi, December Tranifan Fawa the Pangtulagani, Sayasiki Wina Super League Asida Atletico de Kolkata, Senayan FC, Kerala Blaster, Delhi, Dynamos, FC Goa, Northeast United FC, FC Pune City, Mumbai City FC, Bengaluru FC Amasung, Jamshedpur FC Hariba Football Club Tara Asina Sar Yaragani. England gi Teddy Sheringham na head coach oidaba Atletico de Kolkata da Ronald Saikoma amasung Bipin Singh England gi John Gregory gi head coach oiriba Sianian FC da Toy Singh amasung Dhanasundar Singh Netherlands gi Rene Mullins team na head coach oiriba Kerala Blaster da Milan Singh Jackie Singh Siam Hengal Loken Mite Masung S Pritam Kuma Spain gi Miguel Angels na head coach oiba Delhi Dynamos da Saitya Sen Singh amasung David Ngaite Spain gi Sergio Lovera na head coach oiriba FC Goa da Singlen Sana Konthauzam amasung Mohamed Yassi Portugal gi Joade Dins na head coach oiriba Northeast United FC da Semilen Dongel Regan Singh Mangli Mamaite Masung Susil Mete Spain gi Albert Rocana head coach oiriba Bengaluru FC da Udanta Singh Boitang Haukip amasung Thongko Sim Haukip amasung England gi Stebi Kofel na head coach oiriba Jamshedpur FC da Yumnam Raju Hari Manipur gi lehaudagi haukiba football sanaru kunmathoi asina Mari Suba Indian Super League asida sar yaragani Senai da Pangtok Derivan Senior National Championship the Saru Yaruna Bagidamak All Manipur Carom Association da Restart Tauraba Sanuri Singh Senior Masung Veteran category da Kangduk Nanaba trial selection Matang Tai August Nipandagi Taranitoi Faba Pangtolagani trial selection as the Saru Yaningba Singna August Taruk Faba Manungda Ming Pisilaknaba AMCA gi Honorary Secretary ne Thadorapa Sirlamana Kangalakli Maharaj Kumar Gharendrajit Memorial Super Division Football League Tournament Upsa Pukauma Sung Dok Yaripok Ani Mai Pakre Ngasi Ketrigao the Laiba Abba Sanabungda Tournament Sigi Sanaki Kunmato Siblik Mets Amada Upsa Pukaugi Sandaroi and GTN Mets Sigi Kuntrata Luxu Mineta Sankiba Matangari Panjaladuna YUSC Kurai Konsam Laikai Panjal Amasinoda Mighty Piki
Saturliba football tournament sigi kunithu suba lektana duok yari poki sanaroi TS Kisanna match asigi yang khimari suba minute san kiba amatangai ba panjal aduna PYA kairang bo panjal amasinoda mighty ba pibangam ke Imphal East District Football Association ngi makada thasu ki taratruk tagi pangthok pahawr ki balik match asida team taramatuna sar yari hayang tournament sigi kulum doyam kunmari suba match sing sanagani Legendary Mr. Mai Park amasung Dr. Ngangba Maitei First National Level National Bodybuilding Championship ta puna bodybuilder humudra tarun sar yadan athoyin tanakre Central Agriculture University kauda pangthokiba championship aduda nupi ke category ama yauna category taratrukta athoyin tanaki kids under 12 ke category da oinam Priyovata Singh man bodybuilding tolgi category ta Sodha Rai amasung woman physic open da Thiam Jaya Devi na ahanba Voice Singh takre How's Arabada Moraba Pawan Pizari? Manipur Gingam Kway Singda Rapu Singda, Ekoi Puna Tengan Sihaina, Chiminista Nong Thomas Biriana, Emilis in the Api Tokre. Haidok Nadiba Constable over result Sing Lengang Atumatam, the Haidok Lagani, Police Department, the House of Nadiba vacancy, listing Tele Assembly Taramak Hai. UNC ka try mata talk toward asida aron izanda amata yaude kaligo mo waf mama yana ka tabale baso miyam gi ayaba hana logani haina sebin sana phong de CSPS sana da Manipur da ladiba innocent am gi kem sing taktok na ba opposition gi MLA joy kisan na lenga ki mafam da taksim kre su da ladiba kuki mizo sin lalo sing gi dignity camp ki wamada kulai paiduna mihat bipun sathari haina UCM na pen da phong da Amasung Yungau Leramba Fare had in a Facebook the Nupi Kargi photo Tagalabami Ani, police na Fare, Limit Kumni Riman, Love Takre.